mai pakpa successful oiba haibase masigi mahawase miyoi ama khaktana khangma ngamgani ba nangi bunsida nangi baba se yamna habidi businessman achauba ama ore khalasiba yamna pikling aidagi mana hona jara duna ko achau pham ama phangi khalasiba magi pham adu da nangona phaman bada ko nangi baba da phawri ba nungai ba duga ko nangona phawri ba nungai ba duga ko chamdam na bada ko nangi baba na hena pena jagani ba nangonda madu adu ki bati ko pena jaba phangloi ba maram di ko nangna honarak tabani na ko madugi pham madu phangbagi damakta nangi baba na kyam gi matik awaba nangi kyam gi matik honaja gi habido nangi baba di khangi ba adu pu nangdi ko madu phangbagi damakta nangna kari honagi bage ba nangi baba na di ko madugi pham madu da phamba khuding phamba matam khuding makta ko mana struggle to rakhi ba mana honarakhi ba mana awaba nangi ba myam do ningjang laga ma ko pena jagani ba nungai ba phawgani ba example oina harabada ko ekhoi gi AC haba AC se AC gi mahaw se yam kanna thabak wana suba maisa kya khangba nungsa da thabak suba miyoi adu khaktana ko AC gi ko ingbagi mahaw khangani ba asaba marakta thabak suba miyoi khaktana ko AC gi ingbagi mahaw masak khangani ba kari guma matam da ko nang nasagi mamal se masak khangdre khalasiba nang nasagi mamal se masak khangning le khalasiba nang se karamba level da lai gi haiba se masak khangning le khalasiba matam maduda ko namana pagi paisa sijena ba toba nunthin phawda sanda oiram thai phawda ko nang nasagi mamal masak khangba ngangani ba nang che level karamba level da lai habe da masak khangba ngangani ba nasagi paisa na tabida ima baba gi paisa dagi nang nupi na ha ka kori ba do noma khaktang ko nini khaktang nang namana pagi paisa sijena da ba da ko nang nasagi level masak khangba ngangani ba matam bu mada masima ka ga nang ba ko ekhoi gi apang ba mi sing se matam pu mada ko mangon dagi kan ba mi sing ga ko khana dagi taw gani ba aduga akan ba mi se na ko matam pu mada ko mangon dagi son ba pangan son ba mi ga khana dagi taw gani ba aduga asing ba mi di ko kai dong da khana roi ba tuminna lai gani ba masi kai dong da ka ga nu ba khana ba chaina ba launa ba masi na ko kai dong da problem khudi ma ki solution oi roi ba khantha ba ma ngam ba miyo ya do maduna ko khwai dagi best nangi punsi da khangde ai gi punsi da ko khangde ko khoi miyo me ama thengna ram lagani ba nangbu thau sabi da ba nangbu sit thoi da na taw ba nangna thaba message ki reply halak ta ba nangna thaba message se mama lai bi da ba nangna thaba message se anshin taw bi ba madugumba miyo sing do madudagi mataw karam na revenge law gani haib da ko laka da ba matam da ko nangna sanan sa da promise taw ba nangonda nangi message anshin taw bi ki ba miyo sing do nangi message amatang lak lagadi na WhatsApp ta ko nangi DP khaktang yeng bagi da makta ko makoi do khoirang halu ba nangna thangat pa status khuding makse makoi na hana comment pira halu ba nangbu thengna bagi da makta ko lak pa matam da ko nangga thengna ba natana ko nangi manager sing da ko nangga thengna bagi da makta time table lahol laga ko chalan ga da bani ba time table tham ga da bani ba madugumba miwe ama oiraga ko makoi da gi revenge law ga da bani ba maduda khakta da ko nang ni sa da thamoi da pena ba phangani ba revenge law gi haraga di ko khubana chaibana thina chaibana ko revenge kau de ba ko nango da ikai khumna ba piri si pasing do wangang da bi da ko nangi thabak na makoi da ikai khumna ba piu ba nangu thau sa ki da ba mi sing do hayeng no nangna na bi da lak da khuba phualu ba nangna jamna nungsi jaba nangbu paisa gi da makta khangde afaba ina khunba paisa pa ban pa ma da lu hong khare su khangde ba ko badugumba nangi punsi da kana gumbi ama lairam ba thok laga di ko mana chatki ba da ko na sa da pena da ba taw ganu ba matik sa ba paisa pa ba miyo ama oi halu ba nangna pamja ki ba nangna nungsi ja ki ba nupi do magi macha machu do nangi fan o halu ba nangi fan following o halu ba madugumba miyo ama oi halu ba madu da khakta da ko nangi punsi da ko nangna sa da pena gani ba nupa ama ko मासे मागी एग्जाम द MMA की एग्जाम द फेल होय गनी बा मदुना मरम ओरगा मासे सीरगे मासे हिंगनिंग दरे खल्लगा को मसा द पेना द बना मा सुसाइड तो दे चतपनी बा मदु दई दो को नुपा मना ला हंग बनी बा करिनो नंगना तौरी साइना मसाई नुपा दुना हाइबनी बा ए MMA की एग्जाम द फेल होरे मरा मसिना आई सा द याम पेना दरे आई सीरगे खन मने सुसाइड तो गे तौरी बनी आइना मदु रा पदर नुपा दुना हाइबनी बा नंगना हुजिक सुसाइड तो गे खली बसे नंगना सुसाइड तौरा नंग सीरबा कांदा नंगना पेना द बा लेरिबा म्याम सिंचे लोइना कोकला दराबा kanana khangi mathangi ba pokta nang mi oina poklo haiba nang khangbra ba kanana khangi mathangi ma pokta amuk kahna nang se mi oina pokba so aduga amuk kahna nang pikli ngai dagi hauraga LKG dagi nangi nangna hujik tam khiba study me am singse amuk LKG dagi hauraga nang amuk kahna tamba pambra ba mathangi ma pokta nang nungai ai phaba imungda mathangi ma pokta mathak ma pokta nang se direct MMA pass oigani nang khangbra ba masi haraba kanda ko sagi nu pa duna ko haibani ba ai sira roi ai MMA se amuk kana pa gane amuk kana ri exam tha gane na ipon gi pun sira ko si ba ai ba se solution na te ba
nang nasada guarantee laibraba nang siraba kanda ko nangona penadaba myam sing do koklane na kanana khangi mathangi mapok ta su nang na hantaki mapok ta ko loina tawthokpa nang na tawgiba pap myam sing do loina kokpa ngamgadaba do nang na marak ta ware haiduna penadre haiduna nang na suicide tawre su khalasiba mathangi mapok ta amuk kan na myoi mapok ta pokpa thokladi kanana khangi nang nungai ba imung na pokani haiba leiteba nangi laibak ta irakhiba do am kanana khangi nangonda haji nang liba awaba do madudagi hena awaba kya manang basu madudagi hena lairaba imung amada pokpasu maram masida suicide taw baiba suicide sena nangi solution nateba awaba haiba awaba se mioi khuding makta nangiba paisa paiba haibidi paisa paiba businessman ka che acho acho building da lei khaliba se mkhoi paisa paire haraga ko mkhoi gi life ta su ko problem leitaba nateba mkhoi life ta su ko acho acho problem ya ama leiri ni ba madu ko mkhoi ko madu matau karamna solve taw gani haraga ko madu bu solve taw raga chaliba nang ai gi punchi da su ko problem nei ba madu gi solution lei gani ba si bana ko madu gi solution natte ba mioi khuding makki taibang pana si da leiri ba phana paisa pai gira ko mioi khuding makki punchi da ko problem hai ba problem che leiba problem leitaba punchi amata yawde ba para masina nangi punchi da problem nei ra ba ko madu gi solution thiu ba problem khuding makki solution leiba nang na solution thiba ngam la ba ko nangi punchi da nang mai pak pasu ngam gani ba problem gi matung da khakta ko success leibani ba masi kai dongai da kaw ganu ba success oi bai ba se success is the best revenge hai ba se masi kai dongai da kaw ganu matam pum da ko successful han oi ba revenge lauge haraga di